ꯇꯥꯕꯨꯅꯨꯡꯒꯤ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯦ ꯋꯥꯡꯕ꯭ꯔꯦꯟ ꯒꯤꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯁꯤꯖꯟ ꯅꯝꯕꯔ 1ꯒꯤ 6ꯁꯨꯕ ꯁꯔꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁꯤꯗꯌꯥꯏ ꯅꯥꯗꯌꯥꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯁꯈꯤꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯁꯨ ꯎꯖꯔꯦ, ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯚꯥꯅꯨ ꯑꯃꯗꯤ ꯏꯕꯣꯍꯜ ꯆꯪꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯚꯥꯅꯨꯅ "ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯟꯅ ꯀꯧꯕꯤꯌꯣ, ꯑꯩꯗꯤꯅꯦ ꯉꯝꯖꯔꯣꯏꯀꯣ"꯫ ꯏꯕꯣꯍꯜꯅ "ꯅꯪꯅ ꯑꯁꯨꯝ ꯀꯧꯔꯁꯨ ꯌꯥꯕꯗꯨꯕꯨ"꯫ ꯚꯥꯅꯨꯅ "ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯤ ꯅꯆꯜꯅꯤ, ꯀꯧꯕ ꯌꯥꯗ꯭ꯔꯣ"꯫ ꯏꯕꯣꯍꯜꯅ "ꯍꯣꯏꯅꯦ ꯀꯧꯔꯒꯦꯅꯦ, ꯑꯗꯣ ꯀꯧꯔꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯤꯕꯣ"꯫ "ꯀꯧꯗ ꯀꯧꯕꯤꯌꯨꯁꯦ, ꯃꯈꯥ ꯇꯥꯕꯗꯤ ꯅꯅꯥꯏ ꯅꯨꯕꯤ ꯑꯩ ꯂꯩꯖꯔꯤꯌꯦ, ꯀꯔꯤꯝꯇ ꯋꯥꯕꯤꯒꯅꯨ"꯫ ꯏꯕꯣꯍꯜꯅ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ "ꯍꯣꯏꯗꯦ, ꯀꯧꯗꯗꯤ ꯀꯧꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯍꯜꯅ "ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯀꯨꯟꯗꯥꯂꯩ, ꯇꯥꯕ꯭ꯔꯣ ꯅꯈꯣꯏꯕꯨ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦ"꯫ ꯏꯃꯨꯡꯗꯒꯤ ꯀꯨꯟꯗꯥꯂꯩꯅ "ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯂꯩꯌꯦ ꯂꯩꯌꯦ"꯫ ꯀꯨꯟꯗꯥꯂꯩꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯚꯥꯅꯨ ꯑꯃꯗꯤ ꯏꯕꯣꯍꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯀꯨꯟꯗꯥꯂꯩꯅ "ꯇꯥꯆꯧ, ꯏꯅꯝꯃ, ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯕꯤꯔꯕꯅꯣ ꯅꯆꯜꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ"꯫ ꯀꯨꯟꯗꯥꯂꯩꯒꯤ ꯋꯥꯍꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯈꯤꯗꯗꯨꯅ ꯏꯕꯣꯍꯜ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯚꯥꯅꯨꯅ "ꯏꯅꯝꯃꯒꯤ ꯕꯦꯝꯃ, ꯏꯃꯧ ꯊꯔꯤꯛꯂꯩꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯅꯣ"꯫ ꯚꯥꯅꯨꯅ ꯏꯕꯣꯍꯜꯗ ꯇꯨꯡꯗꯒꯤ ꯈꯨꯖꯤꯟꯅ ꯁꯤꯜꯂꯛꯏ꯫ ꯏꯕꯣꯍꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ ꯍꯣꯏ ꯑꯗꯨ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ"꯫ ꯀꯨꯟꯗꯥꯂꯩꯅ "ꯍꯣꯏ ꯇꯥꯆꯧ, ꯏꯅꯝꯃ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ"꯫ ꯚꯥꯅꯨ ꯑꯃꯗꯤ ꯏꯕꯣꯍꯜꯕꯨ ꯀꯨꯟꯗꯥꯂꯩꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤ ꯁꯈꯤꯅ "ꯅꯈꯣꯏꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ"꯫ ꯚꯥꯅꯨꯅ "ꯍꯣꯏ, ꯏꯃꯥ ꯑꯃꯥꯏꯕꯤꯁꯨ ꯂꯩꯕꯤꯔꯝꯂꯦ"꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ "ꯅꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯎꯈꯣꯀꯣ, ꯑꯩ ꯑꯁꯣꯝꯗ ꯊꯧ ꯑꯃ ꯇꯧꯅꯕ ꯊꯧꯔꯥꯡꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯤꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯑꯃꯥꯏꯕꯤ ꯁꯈꯤꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯚꯥꯅꯨꯅ "ꯁꯛꯇꯥꯁꯤꯒ"꯫ ꯏꯕꯣꯍꯜꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯚꯥꯅꯨꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ "ꯍꯣꯏ, ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯅꯪ ꯁꯤꯗꯤꯕꯀꯣ"꯫ ꯚꯥꯅꯨꯒꯤ ꯁꯛꯐꯝ ꯊꯣꯛ ꯑꯣꯟꯈ꯭ꯔꯦ꯫ ꯊꯔꯤꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯂꯦ꯫ "ꯏꯅꯦꯒꯤ ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯏꯃꯧꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯅꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯏꯅꯦꯒꯤ ꯏꯕꯦꯝꯃ, ꯏꯅꯦꯅ ꯀꯧꯕꯁꯦ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯨꯝꯂꯛꯑꯣ"꯫ ꯚꯥꯅꯨ ꯂꯦꯞꯇꯅ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯏꯕꯣꯍꯜꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯃꯧꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯀꯧꯒꯦ ꯇꯧꯕꯒꯦ, ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ"꯫ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯏꯕꯣꯍꯜꯁꯨ ꯀꯞꯁꯤꯟꯅꯔꯛꯂꯦ꯫ "ꯃꯥꯝꯃꯒꯤ ꯏꯕꯦꯝꯃ ꯊꯔꯤꯛꯂꯩ, ꯅꯪꯕꯨ ꯅꯅꯦꯅ ꯀꯧꯔꯤꯁꯦ ꯇꯥꯔꯒꯗꯤ ꯑꯃꯨꯛꯇ ꯈꯨꯝꯂꯛꯑꯣ"꯫ ꯚꯥꯅු ꯑꯃꯗꯤ ꯏꯕꯣꯍꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯤꯅꯦꯁ ꯇꯣꯝꯊꯤꯟ ꯆꯥꯎꯔꯦꯜ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯄꯪ ꯄꯪꯖꯕꯤ ꯀꯨꯟꯗꯥꯂꯩ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃꯒꯤ ꯃꯤꯀꯞ ꯑꯗꯨ ꯇꯥꯕꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯩ ꯑꯗꯨꯅ ꯃꯩ ꯋꯥꯏꯔꯛꯂꯦ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯅꯦꯒ ꯃꯥꯝꯃꯒꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯒꯗꯤ ꯑꯃꯨꯛꯇ ꯀꯧꯒꯠꯂꯣ ꯀꯩꯗꯧꯕꯒꯦ? ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧꯗꯣ ꯌꯦꯡꯅꯤꯡꯕꯅ ꯏꯃꯥ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯌꯦ. ꯑꯃꯨꯛꯇꯗꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯎ ꯀꯩꯗꯧꯕꯒꯦ"꯫ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯃꯌꯥꯝ
Karisu tawroi, pakhatpiganu. Magi manakta kap law tawbiganu. Asomda ngahakta lingthokpirao. Ngahak leiragadi ima amaibigi thawni tharumsu hawrani. Aduna mayam ngahak tumi-tumina laiminase. Pena khongba kamalgi wadu tabada Banu tawge haibagi matagum hena ahauba khonjenda kapsinarakle. Inhegi ibema nangbu hawgalo haibane. Thariklei nangbu hawgalo haibane. Laibungda lai harauba yengluraga halakpa mioi kharana kapnariba adu tarangmi. Thariklei kaidaurabano khanduna makhoi kharado sinsilakle. Aduga amana harai. Ine Thariklei bu kadau yaurage. Imungda lairamba Kundalai mapanda mi khara langbagi makhol adu tabada kap tuna thoraklaga wari saduna lairi. Dineshna ita mapanda mi khara langlise akhorungi mi yaujalo phana kuire aikhoina yum thanjanrise. Yumgi ahalsingna aikoi halaktabagi wanaramgani. Mapanda thoklaga pau piba yaba mi yaubra yenglaga aikoi sida lei haikisiro. Domthenna ita aidi chaksu yam lame. Aikoi thabaksu lorabanina yumda hanbana faranida. Chaurelna asukwana honajaraga mahi phangdanadi hanbana ngaite. Thariklaina wakhal tarapho khawdangdi warsuwana ngaikise. Dinesh Tomthin amadi Chaurel mayumda pau piba yaba mi yaubra yengasi haiduna mapanda thokre. Amaibi Sakhina kaurakpadagi pena khongba Kamalsu awat apa hangba lainingthawkada changkhre. Mi leitaba tanja yengduna Banu amadi Ibohal watanaduna leiri. Lakliba misingdugi marakta Tomthin hoigi yumthangnaba ahal ama yauramle. Tomthinna khura fareda khura yaurambase khuraga haminakrase ai chaksu lambana loire. Tomthingi lukhamda khopangna tharai aduga Dineshna kaino itawnu ngangiduna imungdagi atu phajana hainaraga thawraklaga yai henangsu. Chaurelna hoi asengba masigi pharaksidi. Tomthinna kawbri kaino isu. Asumna Tomthil hoige yumthangnaba ahal aduda makhoi ahumgi pau mayumda pibinaba tamjakhre. Kundalaina ichasa nakoisu waramlani. Marang imadi kawhe kawrure. Nakoi halaklaga chanaba haiduna imana chak thonglaga thamlabane. Lao amaibi Sakhiga ikhoi anisu lagi watliba tharamsingse losilage. Nakoi chakhumda chaising charaga ngahak pothajaro. Laklamba misingsu hankre. Chaurel Dinesh Tomthin amadi pena khongba Kamalbu kausinlaga chak pijakre. Amaibi Sakhi lagi polamsing puthorakpa haurakle. Khana chawba ibuda Wangbrenbu thawni janaba kha maikai onduna potlamsing adu thamba haurakle. Awat apa potlamsing laukthok-lunaba amaibi Sakhina Kundalaida hairammi. Kundalai imungda changge tawringai mabunga manamaga tholakpa adu ubada. Dachau inama chatlage haibro. Ibohalna hoi chatlage. Banuna thengsu thengjilagle. Yumda angang mathanda kiramlani. Asi hairamlaga prap chatkre. Mataudo mong amani. Kundalai imungda changduna Thariklaibu yengjai. Tharikleisu hanagum tumduna leiri. Aduga amuk awatpa polamsing laukthokke prap laisilakpada. Kundalai makokta chauraba nungjau amana nanbagum makok paiduna kaptuna chentorai. Mangle bumnamak arembada tare. Henongdamba
ꯅꯪꯒꯤ ꯀꯔꯝꯕ ꯅꯣꯡꯗꯝꯈꯣꯜꯅꯣ ꯏꯃꯥ ꯏꯆꯥꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ? ꯀꯨꯟꯗꯥꯂꯩꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯔꯤꯁꯨ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯀꯨꯟꯗꯥꯂꯩꯒꯤ ꯃꯐꯝꯗ ꯍꯪꯂꯛꯄꯗ ꯀꯨꯟꯗꯥꯂꯩꯅ "ꯏꯃꯥ ꯑꯃꯥꯏꯕꯤ, ꯏꯆꯥ ꯊꯔꯤꯛꯂꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕ ꯏꯆꯥꯁꯤꯡꯅ ꯋꯥꯅ ꯄꯨꯖꯔꯛꯄ ꯁꯤꯗꯦ ꯅꯥꯗꯦ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤꯅꯤ꯫ ꯏꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ? ꯍꯦ ꯑꯁꯤꯕꯨ ꯀꯧꯕ ꯂꯥꯏ, ꯑꯩꯕꯨꯁꯨ ꯄꯨꯕꯤꯔꯣ"꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ "ꯑꯆꯆꯥ, ꯂꯥꯛꯆꯩꯗ, ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏ"꯫ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯅ "ꯀꯝꯗꯧꯕ ꯏꯃꯥ ꯃꯥꯏꯕꯤ"꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯍꯨꯝ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯨ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯦꯒ ꯃꯈꯨꯔꯥꯒꯗꯨ ꯃꯈꯣꯏ ꯑꯅꯤ ꯁꯤꯗꯦ ꯅꯥꯗꯦ ꯑꯗꯨ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯨ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯗꯒꯤ ꯁꯤꯗꯦ ꯅꯥꯗꯦ ꯑꯗꯨ ꯃꯨꯟꯗꯨꯅ ꯄꯨꯔꯛꯎ꯫ ꯊꯔꯤꯛꯂꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯍꯧꯁꯤ"꯫ ꯗꯤꯅꯦꯁ, ꯇꯣꯝꯊꯤꯟ, ꯆꯥꯎꯔꯦꯜ, ꯚꯥꯅꯨ ꯑꯃꯗꯤ ꯏꯕꯣꯍꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯃꯝꯕꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯆꯥꯎꯔꯦꯜꯅ "ꯉꯥꯏꯈꯣ ꯏꯇꯥꯎꯁꯥ, ꯑꯥꯗ ꯂꯥꯞꯅ ꯎꯔꯤꯕ ꯃꯉꯥꯜꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯄ ꯁꯤꯗꯦ ꯅꯥꯗꯦ ꯑꯗꯨꯒꯤ ꯃꯉꯥꯜ ꯅꯠꯇ꯭ꯔꯅꯦ? ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯃꯄꯨꯒꯤ ꯊꯧꯖꯥꯜꯅ ꯂꯥꯛꯂꯕꯗ ꯁꯤꯗꯦ ꯅꯥꯗꯦ ꯑꯗꯨꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯏꯕꯣꯍꯜ ꯑꯃꯗꯤ ꯚꯥꯅꯨꯕꯨ ꯎꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯟꯅꯔꯛꯄꯅ ꯈꯥꯎ ꯄꯥꯏꯗꯨꯅ ꯆꯦꯜꯂꯤꯕꯤ ꯚꯥꯅꯨꯒꯤ ꯂꯋꯥꯏ ꯁꯝ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈ꯭ꯔꯦ꯫ ꯚꯥꯅꯨ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯗꯤꯅꯦꯁꯀꯤ ꯆꯥꯎꯔꯕ ꯃꯈꯨꯠꯇꯨꯅ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯄꯗ ꯚꯥꯅꯨ ꯀꯞꯂꯛꯂꯦ, ꯀꯟꯕꯤꯅꯕ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯂꯦ꯫ ꯆꯥꯎꯔꯦꯜꯅ ꯏꯕꯣꯍꯜꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯐꯥꯖꯤꯟꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯏꯕꯣꯍꯜꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯛꯄꯗ ꯏꯕꯣꯍꯜꯁꯨ ꯀꯞꯂꯛꯂꯦ꯫ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯃꯈꯣꯏꯅ ꯂꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯛꯄꯗ ꯆꯦꯟꯊꯣꯔꯛꯄꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯤꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯥꯎꯅꯔꯦ꯫ ꯃꯤꯁꯤꯡꯗꯨꯅ ꯂꯥꯡꯅꯔꯛꯄ ꯇꯥꯕꯗ ꯇꯥꯔꯝꯗꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯇꯥꯅꯔꯛꯂꯦ꯫ ꯈꯨꯜꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯨꯅ ꯇꯤꯟꯂꯛꯂꯦ꯫ ꯚꯥꯅꯨ ꯑꯃꯗꯤ ꯏꯕꯣꯍꯜꯕꯨ ꯐꯨꯗꯨꯅ ꯊꯔꯤꯛꯂꯩ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ "ꯃꯌꯥꯝ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯈꯣ꯫ ꯑꯩ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤꯃꯇ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯟꯅꯕꯤꯌꯨ"꯫ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯌꯥꯅꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯗ ꯆꯥꯎꯔꯦꯜꯅ ꯁꯤꯗꯦ ꯅꯥꯗꯦ ꯑꯗꯨ ꯁꯤꯟꯅꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯈꯥꯅ ꯆꯥꯎꯕ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯕꯨ ꯊꯧꯅꯤꯖꯕ ꯂꯣꯏꯈ꯭ꯔꯦ꯫ ꯁꯤꯗꯦ ꯅꯥꯗꯦ ꯑꯗꯨꯕꯨ ꯀꯨꯞꯅ ꯅꯩꯈꯥꯏꯗꯨꯅ ꯃꯍꯤ ꯈꯔ ꯂꯧꯔꯦ, ꯑꯗꯨꯒ ꯊꯔꯤꯛꯂꯩꯕꯨ ꯄꯤꯊꯛꯄꯗ ꯊꯔꯤꯛꯂꯩ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ, ꯗꯤꯅꯦꯁ, ꯇꯣꯝꯊꯤꯟ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯁꯈꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯉꯁꯤ ꯐꯥꯎꯗ ꯍꯥꯏꯗꯣꯛꯇꯅ ꯊꯝꯂꯛꯄ ꯋꯥ ꯀꯌꯥ ꯈꯨꯟꯗꯨꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯐꯥꯎꯗ ꯊꯔꯤꯛꯂꯩꯅ ꯉꯥꯎꯅ ꯐꯩꯅ ꯂꯩꯌꯨꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ, ꯁꯤꯗꯦ ꯅꯥꯗꯦ ꯍꯨꯗꯨꯅ ꯄꯨꯔꯨꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯚꯥꯅꯨ ꯑꯃꯗꯤ ꯏꯕꯣꯍꯜꯕꯨ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯥꯏꯅꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯗꯕ ꯍꯥꯏꯅꯁꯨ ꯂꯦꯞꯅꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯂꯥꯏꯕꯨꯡ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜꯗꯤ ꯊꯔꯤꯛꯂꯩꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫
ꯊꯥꯔꯤꯛꯂꯩꯅ ꯌꯦꯡꯊꯣꯔꯛꯄꯗ ꯖꯥꯎꯔꯦꯜꯒ ꯃꯤꯠꯆꯥꯟꯅꯔꯛꯂꯦ꯫ ꯖꯥꯎꯔꯦꯜ ꯃꯊꯃꯣꯏꯗꯣ ꯃꯇꯨꯝ ꯃꯔꯥꯡ ꯍꯧꯔꯛꯂꯦ꯫ ꯊꯥꯔꯤꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯅ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯤꯁꯤꯗꯅ꯫ ꯖꯥꯎꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯏꯇꯥꯎ, ꯍꯜꯂꯁꯦ꯫ ꯗꯤꯅꯦꯁꯅ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯔꯤꯛꯂꯩꯁꯨ ꯐꯔꯕꯅꯤꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯣꯏꯊꯣꯛꯆꯔꯛꯀꯦ꯫ ꯀꯨꯟꯗꯥꯂꯩꯅ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯏꯆꯥꯁꯤꯡꯗꯤ ꯃꯤꯡꯁꯨ ꯍꯪꯗ꯭ꯔꯤ꯫ ꯏꯆꯥꯁꯤꯡꯕꯨ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯒꯦ? ꯖꯥꯎꯔꯦꯜꯅ ꯏꯃꯥ, ꯑꯩꯒꯤꯅ ꯖꯥꯎꯔꯦꯜ, ꯃꯥꯒꯤꯅ ꯗꯤꯅꯦꯁ, ꯑꯗꯨꯒ ꯐꯔꯛ ꯌꯥꯝꯅ ꯇꯥꯕ ꯑꯃ ꯌꯥꯎꯔꯤꯁꯦ, ꯑꯁꯤꯒꯤꯅ ꯇꯣꯝꯊꯤꯟ꯫ ꯖꯥꯎꯔꯦꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟꯅ ꯃꯈꯥ ꯇꯥꯅ ꯗꯤꯅꯦꯁꯅ ꯏꯃꯥ, ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡꯁꯤꯡꯒ ꯂꯣꯏꯅꯅ ꯁꯛꯈꯪꯅꯔꯦ꯫ ꯃꯗꯨꯗꯒꯤ ꯖꯥꯎꯔꯦꯜꯅ ꯊꯥꯔꯤꯛꯂꯩ, ꯍꯛꯆꯥꯡꯗꯣ ꯊꯨꯅ ꯀꯜꯂꯣꯀꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ, ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯂꯩ ꯃꯃꯥ ꯃꯆꯥꯁꯨ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯖꯥꯎꯔꯦꯜꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥꯗꯤ ꯇꯨꯝꯂꯝꯗ꯭ꯔꯤ꯫ ꯃꯥꯡꯈꯣꯜꯒꯤ ꯎꯈꯣꯡ ꯑꯃꯗ ꯉꯥꯗꯨꯅ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯖꯥꯎꯔꯦꯜꯅ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯇꯨꯝꯂꯝꯗ꯭ꯔꯤꯁꯤꯅ? ꯃꯃꯥꯅ ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯖꯥꯎꯔꯦꯜꯅ ꯍꯣꯏ ꯏꯃꯥ, ꯑꯩ ꯏꯃꯥꯗ ꯇꯛꯂꯝꯗꯅ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯦ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ, ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯐꯅ ꯑꯔꯥꯟꯕ ꯑꯣꯏꯔꯕꯁꯨ ꯂꯥꯟꯗꯕꯕꯨ ꯑꯣꯏꯔꯕꯁꯨ ꯃꯆꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯗ ꯃꯃꯥꯒꯤ ꯊꯃꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯀꯔꯝꯕ ꯃꯃꯥ ꯂꯩꯕꯒꯦ? ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥ ꯍꯜꯂꯛꯇꯕꯒꯤ ꯋꯥꯖꯔꯝꯕ ꯖꯥꯎꯔꯦꯜꯒꯤ ꯃꯃꯥꯗꯣ ꯃꯄꯨꯛꯅꯤꯡ ꯏꯪꯊꯖꯔꯦ꯫ ꯃꯃꯥꯅ ꯌꯥꯔꯦ, ꯏꯃꯥꯅꯦ, ꯄꯨꯝꯅꯃꯛ ꯇꯥꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯊꯤꯕ ꯂꯥꯛꯂꯝꯕꯅꯦ꯫ ꯊꯪꯅꯕꯒꯤ ꯅꯅꯦꯅꯅꯦ, ꯅꯈꯣꯏ ꯑꯍꯨꯝ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯥꯏꯕ ꯌꯥꯎꯅ ꯊꯤꯟꯕ ꯆꯠꯈꯤ ꯍꯥꯏꯅ ꯇꯝꯂꯕꯅꯦ꯫ ꯑꯗꯨꯒ ꯉꯁꯥꯏꯁꯨ ꯇꯣꯝꯊꯤꯟ ꯍꯣꯏꯒꯤ ꯃꯃꯥ ꯂꯥꯛꯂꯝꯃꯤ, ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯨ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯆꯥꯕꯨ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯔꯝꯕꯅꯦ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯂꯥꯛꯂꯕꯅꯤꯅ ꯏꯆꯥ ꯋꯥꯔꯝꯂꯅꯤ, ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯂꯣ꯫ ꯖꯥꯎꯔꯦꯜꯅ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯋꯥꯕꯅꯗꯤ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯏꯃꯥ, ꯄꯣꯊꯥꯔꯨꯔꯁꯤ ꯏꯃꯨꯡꯗ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯔꯛꯄ, ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕꯗ ꯍꯥꯏꯔꯣꯏꯗꯕꯅ ꯍꯥꯏꯈꯤꯕ, ꯍꯥꯏꯒꯗꯕꯅ ꯍꯥꯏꯍꯧꯗꯕ, ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ꯫